ꯃꯌꯥꯏ ꯂꯝꯕꯤ ꯁꯦꯝꯕꯤꯔꯛꯇꯕꯗꯒꯤ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤ꯫ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯋꯥꯡꯒꯣꯏ ꯐꯥꯎꯕꯒꯤ ꯐꯤꯕꯝ ꯁꯣꯛꯂꯕ ꯂꯝꯕꯤ ꯑꯁꯤ ꯅꯕꯦꯝꯕꯔ 21 ꯐꯥꯎꯕꯗ ꯁꯦꯝꯕ ꯍꯧꯗ꯭ꯔꯕꯗꯤ ꯊꯪꯅꯕ ꯅꯨꯃꯤꯠ ꯅꯕꯦꯝꯕꯔ 22ꯗꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯤ ꯁꯦꯝꯕꯤꯗꯕꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯃꯐꯝ ꯀꯌꯥꯗ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯉꯥꯛꯀꯤ ꯃꯤꯍꯨꯠꯁꯤꯡꯒ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕꯗꯒꯤ ꯅꯧꯅ ꯑꯃꯨꯛ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯐꯤꯔꯦꯞ ꯂꯧꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯂꯝꯗꯝꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯥꯛꯂꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ ꯍꯥꯏꯅ ꯑꯣꯖꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯂꯩꯉꯥꯛ ꯁꯦꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯕꯨ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯗꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯥꯛꯂꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯔꯥꯖꯅꯤꯇꯤ ꯇꯧꯅꯤꯡꯕ ꯑꯃꯗꯤ ꯚꯣꯠ ꯂꯦꯞꯅꯤꯡꯕꯁꯤꯡꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯄ꯭ꯔꯦꯛꯇꯤꯁ ꯑꯃꯗꯤ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯈꯪꯍꯟꯕ ꯆꯪꯏ ꯍꯥꯏꯅ ꯚꯦꯇꯔꯥꯟ ꯑꯃꯗꯤ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯖꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯅ ꯁꯤꯟꯗꯨꯅ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯌꯨꯅꯤꯚꯔꯁꯤꯇꯤ (JNU) PG ꯁꯦꯟꯇꯔ ꯃꯅꯤꯄꯨꯔꯒꯤ 52ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝ ꯑꯃ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯦꯅꯦꯠ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯟ ꯂꯣꯀꯦꯟꯗ꯭ꯔ, MUꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯋꯦꯜꯐꯤꯌꯔꯒꯤ ꯗꯤꯟ ꯄ꯭ꯔꯣꯐꯦꯁꯔ CH ꯏꯕꯣꯍꯜ, MUꯒꯤ ꯍꯥꯟꯅꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯗꯣꯛꯇꯔ NG ꯕꯤꯖꯣꯏ, ꯑꯜꯍꯥꯖ MD ꯑꯂꯤꯃꯨꯗꯤꯟ ꯃꯦꯃꯣꯔꯤꯌꯜ ꯄꯕ꯭ꯂꯤꯛ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯍꯝꯃꯗ ꯂꯥꯀꯤ ꯑꯍꯃꯗ, MSUꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯌꯥꯝꯕꯦꯝ ꯌꯥꯎꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥꯁꯤꯡ, ꯃꯍꯩꯔꯣꯏ, ꯃꯨꯁꯨꯒꯤ ꯚꯂꯟꯇꯤꯌꯔꯁꯤꯡ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯀ꯭ꯔꯝ ꯖꯣꯏꯅ ꯍꯥꯏ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯌꯨꯅꯤꯚꯔꯁꯤꯇꯤ PG ꯁꯦꯟꯇꯔ ꯃꯅꯤꯄꯨꯔ ꯑꯁꯤꯅ ꯉꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯥꯛ ꯌꯥꯎꯔꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯏꯔꯛꯄꯒꯤ ꯑꯍꯥꯟꯕ ꯈꯣꯡꯐꯝꯅꯤ꯫ ꯁꯦꯟꯇꯔ ꯑꯁꯤ ꯂꯥꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯆꯦꯟ ꯆꯣꯡꯈꯤꯕ ꯑꯃꯗꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕꯁꯤꯡ ꯑꯩꯈꯣꯏꯅ ꯀꯥꯎꯕ ꯆꯨꯝꯂꯣꯏ꯫ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯆꯪꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯁꯨ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯀ꯭ꯔꯝ ꯖꯣꯏꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤ ꯍꯧꯖꯤꯛ ꯑꯣꯟꯊꯣꯛꯄ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩꯔꯤꯕ ꯑꯈꯪ ꯑꯍꯩ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯖꯥꯁꯤꯡꯅ ꯗꯥꯏꯔꯦꯛꯁꯟ ꯄꯤꯗꯨꯅ ꯑꯃꯗꯤ ꯒꯥꯏꯗ ꯇꯧꯗꯨꯅ ꯄꯨꯟꯅ ꯏꯟꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯁꯤꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ, ꯔꯦꯖꯤꯁꯇ꯭ꯔꯥꯔꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯛꯇꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯗꯕꯒꯤ ꯑꯔꯣꯏꯕ ꯄꯪꯈꯩ ꯑꯗꯨ ꯌꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯔꯥꯖꯅꯤꯇꯤ ꯇꯧꯅꯤꯡꯕ ꯑꯃꯗꯤ ꯚꯣꯠ ꯂꯦꯞꯅꯤꯡꯕꯁꯤꯡꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯄ꯭ꯔꯦꯛꯇꯤꯁ ꯑꯃꯗꯤ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯏꯈꯪ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯎꯏ꯫ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯄꯤꯔꯒ ꯇꯉꯥꯏꯐꯗꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯄ꯭ꯔꯦꯛꯇꯤꯁ ꯑꯃꯗꯤ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯁꯤꯡ ꯔꯥꯖꯅꯤꯇꯤ ꯇꯧꯅꯤꯡꯕ ꯑꯃꯗꯤ ꯚꯣꯠ ꯂꯦꯞꯅꯤꯡꯕꯁꯤꯡꯗ ꯈꯪꯍꯟꯕꯤꯔꯒꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯣꯀ꯭ꯔꯝ ꯖꯣꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯟ ꯂꯣꯀꯦꯟꯗ꯭ꯔꯣꯅ ꯍꯥꯏ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯌꯨꯅꯤꯚꯔꯁꯤꯇꯤ PG ꯁꯦꯟꯇꯔ ꯃꯅꯤꯄꯨꯔꯅ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯍꯧꯔꯛꯈꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯥꯛꯇ ꯂꯩꯔꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯑꯣꯏꯕ ꯉꯝꯂꯦ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯁ꯭ꯀꯨꯜ 9 ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯠ 93 ꯂꯩꯗꯨꯅ ꯃꯍꯩꯔꯣꯏ 3,900 ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯃꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯣꯂꯦꯖ 119 ꯑꯦꯐꯤꯂꯦꯠ ꯇꯧꯗꯨꯅ ꯃꯍꯩꯔꯣꯏ 60,000 ꯍꯦꯟꯕ ꯃꯍꯩ ꯃꯁꯤꯡ ꯐꯪꯍꯜꯂꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯒ ꯄꯨꯟꯅ ꯍꯣꯠꯅꯔꯒ UGC ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯂꯦꯟꯗꯔ ꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯑꯦꯛꯖꯥꯝ ꯇꯧꯔꯤ, ꯑꯦꯗꯃꯤꯁꯟ ꯇꯧꯔꯤ꯫ NEP 2020ꯒꯤ ꯃꯈꯥꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯇꯝꯒ ꯆꯨꯅꯕ ꯀꯣꯔꯁ ꯀꯌꯥ ꯍꯥꯞꯇꯨꯅ ꯀꯣꯔꯁ ꯂꯣꯏꯔꯛꯄꯗ ꯊꯕꯛ ꯐꯪꯕ ꯌꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯐꯣꯔꯦꯟ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯃꯥꯁꯇꯔ ꯀꯣꯔꯁꯁꯤꯡ, NCCꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯣꯀꯦꯁꯅꯦꯜ ꯀꯣꯔꯁ ꯀꯌꯥ ꯍꯥꯞꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯀꯥꯟꯅꯕ ꯄꯤꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯁꯦꯟꯇ꯭ꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯑꯣꯏꯕ ꯉꯝꯂꯦ꯫ JNU PG ꯁꯦꯟꯇ꯭ꯔꯦꯜ ꯃꯅꯤꯄꯨꯔꯒꯤ ꯐꯥꯎꯟꯗꯦꯁꯟ ꯁ꯭ꯇꯣꯟ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠꯂꯒꯅꯤ ꯍꯥꯏꯅ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯊꯥꯖꯕ ꯄꯤꯈꯤ꯫